mayambu ahan namakda wari na chunggi maikidigi ikok no na taram loksiri aikoni ngasisu contest ki damakta anoba police story wari mapudun laksiri ngasi gi wari asigi maming ase ta ton kak wari asi pathabirakpa asarani ngasi gi wari asina amuk kadi kamdori ba habdusu mayam pun khamnarasi tabirasi ta ton kak hariba wari asigi police story nongma nongsu mangba nongthi nong munumit amani koiba chatpaga yama nungaiba numitni tumpina monda yama nungaina cycle lama thaudana skun tamna lakpada khanghaudana magi tunglomda kariguma khonjel lama tarae khonjel ase ta 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 haina tunglomdagi kanagumba amana mi kaubugum tarae adubu mahagna onthokhtuna yelba matambadi kanasu lakpadi uramne asumna nong mangba numit khudingi मान स्कूल चट्ट मतमदा ता 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 हाइब खंजेल से हे हेक मान तरमे असुम तोयना तरकपदगी नोंगमदि तुमपुइना मंगोंद लक्नरलिबसि कनानो करिनो खंगददि खंगलगे हाइबगी मतागुम महागना नोंगमु नुमित अमा मान ngaidona leiki ताना चारेबा सिसु ngasiगी नुमित असे तुमपुइना नाहन मखै यामना वाना ngaijarakpa नोंगमु नुमित अदु ओइररे यामना ngन हगले ममा उदबसिदा तुमपुइना माग माबु कुइथी थीदना कोरे यामना तोइना इमा इमा कौबद तामलक्तबदा तुमपुइना खरा वरौना मदुगी योंग मनबी हनुबिदो अइना ngasi se nong mangi स्कूल करंगना चक्के हाबनेबा अदुगा कदाय चक्कीबनो खंगदे चाका दुबो थोंदब जलाने खंगदेदा अइना बुंगना चक्के खलगदी असुमाइन तोरदनी मखा ताना अमुकसु हो इमा हादुना कन्ना कन्ना लाउकी सोमदना अमुक तुमपुइगी ममा सना आसे तुरेंदा फी खरा सुरुरगा होबे होबे चेनबोय चटबोय लामे मयुम हेक योरकपददी मचानपा तुमपुइना स्कूल चकदबगे साइकल इंथोलामे मदु उबदा सनाना पाखना चिंचिलई ममान हेन पाखलेबगी मरमदी तुमपुइसे यामना फिंगनबा सावगनबा नुपा अमा ओरमे इंखलपगी हाइना तानाबा यादबा मतांगनि मागी यामना फबा हारगदी मीगी मतेंग पांगबसिमदी यामना कल्ले मिनुंगसी चावी अदुगा चम्मुसी यामना चमजे ममाना इबुंगो नंगमु चलद्राने करिगिनो पुंगबु कया ताखरगे अइसु ngasi se piron khara motle na turen da sub chalubani ngali da nangbo chak patlauna thonglage aduga charaga chalune hore lamang lamak patarine tompuina mama da khara sarapna natte ima bu kadai da chalubuno ba ngasi ki numisi da phi sudrabadi matam leitabra ba ai na ngasi di skul ngana chakani chak tu ngana thongbiu haidra talli he oiba ai chale nang haunu chahuro asi haramlaga cycle nu thoraga khara saunu chakki sanasu tumin leblaga lehawe aduga somda tumpuidi asum cycle thoraga lakpada mangonda hek tan thabugum kaigum laknabam pasi yorakpadadi thoriba cycle se tapna thoraga nagyat akoibada adum yengba hwe mane yengliba asi kadomdagi tholakhibano kadomdagi laklibano haduni yenglibani mikupna hom singna manakong thangatuna yamna munna tari machindi sungangli murum khangning asidi thoroka sunoba aingonda tata korokhoba kariginu khangde ngasidi kaisum thoroktena tumpisu mangonda karimata thoroktabadagi skun tamna lakle asumna skul yoramda adwaida kadomdaginu khangdana horokle ta 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 asumna khonjelasi hek tabadadi tumpuise cycle adu khamlaga kuyeng yengi kadomdanu haduna ubri yengi adubu karimatu udre leidabadigi machi saurae yumdagi chak charak tabagi kharaga sawbaga masidagidi kanano karino khangdaba mana laknaraku mata wasida mahaksu maga chap manana laknaraga tawsilagida haduna mahaknasu ta 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 haduna tawsili asumna torobadagi tunglomdagi makha samthare amukasu ta 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 hare tumpuisu masidi handena masu chap manana tawgi habigi matagum amukasu tawsili handamukti pakhum pirliba khonjelase ta 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 haramadagi ta ton ta ta asumna khonjelase amuk torai tumpuise khonjendu tabadagi is karino handakisidi hanaga manadab khonjelama taina asumna mahaksu singnaba khara pharakpadagi mahaksu haiba yaba khara haramlaga cycle ase
ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯃꯇꯧ ꯇꯝꯈ꯭ꯔꯤꯕ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛꯁꯨ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯂꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯔꯞꯅ ꯇꯥꯇꯣꯟ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯛꯅꯔꯝꯃꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯁ꯭ꯀꯨꯜ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯃꯁꯤꯗꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯔꯞꯅ ꯇꯥꯇꯣꯟ ꯀꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯝꯄꯨꯏ ꯀꯤꯕꯣꯏ ꯀꯔꯤꯑꯣꯏ ꯌꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯂꯧ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯔꯪ ꯅꯪꯕ ꯑꯃꯈꯛ ꯆꯠꯈꯤꯕ ꯎꯏ ꯃꯁꯤ ꯎꯕꯗ ꯇꯣꯝꯄꯨꯏꯁꯦ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯣꯝꯗ ꯁꯥꯏꯀꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ ꯃꯥꯒꯤ ꯃꯥꯡꯗ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯎꯗꯕ ꯃꯈꯩ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗ ꯁꯥꯏꯀꯜ ꯑꯁꯤꯅ ꯋꯥꯏꯁꯤꯜꯂꯛꯏ ꯑꯣꯖꯥꯗꯨꯁꯨ ꯆꯩꯅꯥ ꯐꯥꯎꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯣꯟꯊꯣꯛꯄ ꯑꯣꯖꯥ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯈꯔ ꯊꯦꯛꯄ ꯈꯔ ꯆꯨꯖꯕ ꯑꯣꯖꯥꯖꯥꯠꯅꯤ ꯋꯥ ꯉꯥꯡꯕꯗꯁꯨ ꯅꯨꯄꯤꯗꯧꯅ ꯊꯦꯛꯄꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯒ ꯋꯥ ꯉꯥꯡꯂꯛꯏ ꯇꯣꯝꯄꯨꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯈꯤꯈꯤ ꯅꯣꯛꯂꯛꯏ ꯃꯗꯨ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯅꯨꯄꯥꯁꯤꯅ ꯈꯔ ꯁꯥꯎꯅ ꯍꯦ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯇꯣꯝꯄꯨꯏ ꯈꯔ ꯄꯥꯈꯠꯅ ꯅꯠꯇꯦ ꯑꯣꯖꯥ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯑꯣꯖꯥ ꯇꯣꯟꯗꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯇꯣꯟꯗꯥꯡꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯆꯠꯂꯣ ꯑꯉꯥꯡꯅ ꯈꯠꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥꯗꯨꯁꯨ ꯆꯠꯈꯤ ꯇꯣꯝꯄꯨꯏꯁꯨ ꯇꯟꯗꯦ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯆꯠꯂꯛꯏ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯏꯔꯪ ꯂꯪꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯑꯃꯅ ꯑꯣꯏ ꯑꯇꯣꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯨꯄꯤꯔꯣꯝꯗ ꯐꯝꯃꯒꯦ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯨꯔꯕ ꯇꯣꯝꯄꯨꯏꯁꯨ ꯃꯥꯅ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯔꯣꯝꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯛꯏ ꯃꯃꯥꯟꯅꯕꯗꯨꯒ ꯃꯈꯣꯏꯒꯗꯤ ꯂꯨꯅ ꯇꯤꯟꯅꯩ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯤꯡꯅ ꯇꯣꯝ ꯀꯧꯏ ꯇꯣꯝꯄꯨꯏꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯌꯥꯝꯅ ꯂꯨꯅ ꯄꯨꯜꯂꯤꯕ ꯑꯗꯨꯕꯨ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯃꯗꯨꯒꯤ ꯃꯤꯡꯅ ꯇꯣꯟꯇꯣꯟ ꯀꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯣꯟꯇꯣꯟꯁꯨ ꯂꯥꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯄꯨꯟꯕꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯩꯇꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥꯁꯤꯡꯅꯕꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯁꯤꯗ ꯑꯣꯖꯥ ꯆꯠꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯈꯪꯍꯧꯗ꯭ꯔꯦ ꯇꯣꯝꯄꯨꯏꯅ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯆꯪꯂꯛꯂꯤꯕ ꯑꯣꯖꯥꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯅꯨꯄꯥ ꯇꯣꯟꯗꯥꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯑꯍꯨꯝ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩ ꯆꯪꯂꯛꯏꯀꯥꯏꯁꯤ ꯀꯔꯤꯃꯠꯇ ꯎꯗꯕ ꯃꯈꯩ ꯃꯨꯔꯨꯝ ꯉꯥꯡꯅꯔꯤꯕꯗꯣ ꯉꯥꯡꯅꯒꯦ ꯍꯥꯏꯔꯕꯁꯨ ꯃꯌꯥꯝ ꯇꯥꯅꯕ ꯉꯥꯡꯉꯨ ꯇꯣꯟꯇꯣꯟꯅ ꯇꯣꯝꯄꯨꯏꯒ ꯇꯣꯝꯒꯗ ꯈꯨꯖꯤꯟꯅ ꯁꯤꯛꯑꯒ ꯀꯧꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅꯗꯤ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯣꯖꯥꯅ ꯃꯣꯏꯗ ꯋꯥ ꯍꯪꯂꯤ ꯉꯥꯡꯂꯤꯒ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯕ ꯃꯈꯩ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯔꯛꯂꯒ ꯃꯥꯡꯅ ꯊꯝꯃꯤ ꯃꯗꯨ ꯎꯔꯒ ꯑꯣꯖꯥꯅ ꯅꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯂꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯂꯛꯑꯒ ꯀꯩ ꯂꯩꯒꯦ ꯁꯥꯔ ꯇꯣꯟꯗꯥꯡ ꯃꯁꯤꯗꯒꯤ ꯑꯣꯖꯥꯗꯨꯅ ꯍꯩꯃ ꯑꯩꯒꯤ ꯃꯤꯡꯒ ꯄꯜꯂꯒ ꯋꯥ ꯉꯥꯡꯉꯤꯅꯦ ꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝ ꯐꯝꯃ ꯂꯦꯞꯄ ꯇꯧ ꯂꯥꯎ ꯇꯣꯝꯄꯨꯏꯅ ꯈꯨꯝꯃꯤ ꯑꯁ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯕꯣ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯩꯅꯣ ꯂꯥꯟꯗꯕ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯕꯗꯤꯅ ꯁꯠ ꯇꯧꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯊꯣꯔꯛꯑꯣ ꯂꯥꯎꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯐꯝꯃ ꯂꯦꯞꯄ ꯇꯧꯍꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯣꯖꯥꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯃ ꯂꯥꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯨꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯐꯅꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕꯗ ꯇꯨꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯣꯟꯅ ꯊꯪꯉꯗꯤ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯇꯨꯝꯊꯈꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯒꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯇꯣꯟꯇꯣꯟꯒ ꯇꯣꯝꯒ ꯌꯥꯝꯅ ꯉꯟꯅ ꯉꯁꯤꯗꯤ ꯇꯣꯝꯄꯨꯏ ꯈꯣꯏꯗ ꯂꯥꯛꯑꯦ ꯇꯣꯟꯇꯣꯟꯒ ꯇꯣꯝꯒꯗꯤ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯑꯗꯨꯒ ꯇꯣꯝꯄꯨꯏꯒꯗꯤ ꯄꯨꯟꯗꯦ ꯃꯈꯣꯏꯒꯗꯤ ꯈꯔ ꯂꯥꯞꯅꯩ ꯇꯣꯟꯇꯣꯟꯅ ꯏꯇꯥꯎ ꯇꯣꯝꯄꯨꯏ ꯍꯣꯔꯦꯟꯗꯤ ꯃꯃꯥ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯂꯩꯅꯦ ꯆꯠꯂꯨꯁꯤꯔꯥ ꯇꯣꯝꯅ ꯇꯣꯟꯇꯣꯟꯅ ꯉꯥꯎꯖꯕꯤ ꯅꯨꯄꯤꯗꯣ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯕꯅꯦꯕꯣ ꯇꯣꯝꯄꯨꯏꯅ ꯌꯥꯏꯅꯦ ꯆꯠꯁꯤ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯆꯠꯁꯤꯔꯥ ꯇꯣꯟꯇꯣꯟꯅ ꯍꯦꯔꯥ
ngana chasi kaino madugi nupi sanaraido nupa amatana pahenba yade ngana chakadaba aduga akhoi chongadabane tomna makhumi mani mani thengna chalakaduno losinkhibana hanabane tompuina makhumi phare phare adudi nakhoi ani hana ngana chalo aidi imana tumkhraba kanduna lakhe tontona momrak asida khumai adu aidi ngarangi sa tondangi mowangdo yam nungaite mayam mamangduda akhoi bu hekta phamulibu ka tohlini tomna mo madugi thekoi na koi to wajado aisu nungaitribani tompuina mo yare yare karimata khalunuse horendo akhoi polisi thinarasi soina debi aisu thabakarata hogeba asunna makhoi ahumase kainare magi mayum mai kai damna pangnakre tompuina magi mangon lepdaga mama do kodom leibana haduna kausu kauri thisu thiri adubu mama sanadi imung da nubidangi damakta insang semlermi tompuisu changsilli aduga insang sim yausilli mana kari thongduna hangi mama na kari bu thongni kaithen dagi umchak lerakpani irol lagi haduna hari tompuigidi mana khwaidagi pamjaba insang haragdi yongja iro masini masida hawaijar met pama ka yawrbadi loire masida mana harawasidi as ima sidi hojitagi honabu chaklamine asumna hari mamana masabu khara ngangi ngasai thokibado numidang waramsida lalibsi kadai jalubano kari torubno hangi tompuisu magi thokpa mamana bu unaba chalubana haduna khome mamana ngangi nakhoi yamna henmali nabama ki saktane nangma ki saktane pele nakhoi gi nama oiruba ise ai yamna warabani haduna mama sina ngangli tompuina ngangraponi khoi mase ngangmu ngangkrabadi lepa khambanai dabani asi haram laga tompuise pu hogalaga mapagi maraka sana I aduga git pamte tomana macha nupa adu munni jelaga hitak puru thangalaga singi ha kaidore ba nupa macha tompuina baba aine kita thaki piroba batayam sare tomanchu hidak to gini sana kari lai ki seba tawbasi nangsu yawge hairibra se thakilo nupa macha thakilo se tompui phat launa anirak ahumlak tang jingi mapa da pisilli is sidiam nungai ne ai mapa sida thoga ta ton kak torusirane modu ki mido pharsida khangdini phuk hawali makhoi gi lerak tamna lai aduga hekta kauri kana de habgi matagum khonjela si phairi ta ton kak tawbori tompuin hanjin ta tawbado kanamata di leitabani mangonda kasum torakte phana queen lereba matungda kiraba male is chalageda tompuida mabu he langnarakpa mapa adudi makhoi ki screen chat gi lambi adomdani aduga mana leiriba sina makhoi gi maningi leraktani tompuina kasum toraktre kanamata khumlakte khanbadagi mayum dhalai makhoi gi thongal joram daida tompuido amuktanga koromge loromge hadru ni saadu gi mayai na mana lawri taton ko harami asi harga khong thangba hawbaga amuksu khonjela matari ka hare tompui chake tormase chaplebaga khumaine he magi se aina ko haibsida kak hairi male magi si lal haibigi mongni ne he ai chale yumgi thongjawado hangdolaga chalai magi kada phamungda longna tumlaga lei mama sanasu chak loirena haigi haduna chakhomlomdagi thulakpani mamang thong si lawn handolaga leibsi ubada mama duna changsilega lasili mama sanana karino numidang sida thong sibo sumaina lawn handolaga thamsibo phattabani matung numidang da thong lawn handokano masai kara chalakpadi sanasi makok paraga phamte haima tompui kaina toribadabo tompui di phamung asida manualaga matomta nolaga lerami mama changsilaktuna machabu lenghal kaino toridubu haduna hangi masidagi masagi mong si kaino mataropatagi mapabu kana khulai tomansu tamna dik lawna lai kaidore mama ingna tamna hari mamana yengune he nachana pasi kaino matore laitin ongnaraba kaino khangre chalo maiba koru haduna hari tomana kaisum toroida nasai khara paikrabani aigi chani ne asi haram daga thau sadana toman se thokirami wadu tabra sanadi yamna shaukhre ngangli macha sibu
ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯉꯥꯡꯒꯦ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯟꯗꯅ ꯒꯟꯖꯥ ꯄꯤꯊꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯎꯅ ꯉꯥꯡꯂꯦ ꯇꯣꯝꯄꯨꯏꯗꯤ ꯑꯁꯣꯟ ꯃꯀꯣꯛ ꯑꯗꯨ ꯌꯨꯡꯂꯒ ꯂꯩꯕꯅꯤꯅ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯁꯤ ꯃꯥꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯈꯔꯅꯒ ꯉꯥꯎꯕꯒ ꯍꯦꯛꯇ ꯀꯤꯅ ꯂꯥꯎꯔꯛꯏ ꯏꯃꯥ 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 ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯂꯩ ꯍꯥꯏꯅ ꯆꯤꯛꯁꯤꯜꯂꯤ ꯇꯣꯝꯄꯨꯏꯅ ꯏꯃꯥ ꯀꯩꯅꯣ ꯅꯪꯁꯨ ꯑꯣꯟꯅꯔꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯅꯪꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯄꯨꯏꯅ ꯀꯤꯅ ꯋꯥ ꯉꯥꯡꯉꯦ ꯁꯅꯥꯗꯤ ꯃꯆꯥꯅ ꯑꯣꯟꯅꯔꯦ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯑꯣꯟꯅꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯩꯅꯣ ꯑꯣꯟꯅꯔꯤꯕꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯣꯝꯄꯨꯏꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯤ ꯀꯣꯏꯔꯥꯎ ꯂꯥꯎꯔꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯣꯟꯊꯣꯛꯅꯔꯦ ꯑꯝꯇ ꯂꯥꯛꯎ ꯄꯥꯕ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯀꯧꯔꯦ ꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯆꯪꯁꯤꯜꯂꯒ ꯃꯆꯥ ꯑꯗꯨ ꯌꯨꯡꯂꯤꯕꯗꯨ ꯆꯤꯡꯈꯠꯂꯒ ꯐꯝꯍꯜꯂꯦ ꯀꯩꯅꯣ ꯑꯣꯟꯅꯔꯤꯕꯣ ꯇꯣꯝꯄꯨꯏꯁꯨ ꯆꯨꯝꯅ ꯐꯝꯕꯗꯒꯤꯗꯤ ꯃꯃꯥꯁꯤ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕꯁꯤꯗ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥꯎ ꯅꯪ ꯐꯔꯕꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯃꯊꯛꯂꯣꯝꯗ ꯈꯣꯡ ꯍꯩꯒꯠꯂꯒ ꯂꯩꯍꯧꯕꯗꯥꯏꯅꯦ ꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯁꯤꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯍꯧꯒꯠꯂꯛꯑꯗꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗ ꯊꯣꯔꯛꯑꯒ ꯕꯥꯇꯤꯜ ꯑꯃ ꯂꯧꯔꯨꯔꯦ ꯏꯁꯤꯡ ꯄꯛꯇꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯣꯝꯄꯨꯏꯗ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯇꯣꯝꯄꯨꯏ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯕꯒꯨꯝ ꯇꯧꯏ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯏꯁꯤꯡ ꯑꯗꯨꯅ ꯍꯩꯖꯤꯜꯂꯛꯄꯗꯗꯤ ꯃꯁꯥꯁꯤ ꯅꯤꯛꯂꯤ ꯃꯃꯥꯅ ꯈꯔ ꯁꯥꯎꯅ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯎꯅ ꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯕꯜ ꯆꯠꯁꯤ ꯍꯥꯏꯅꯔꯝꯕꯗꯨꯁꯨ ꯇꯣꯝꯄꯨꯏꯗꯤ ꯆꯠꯂꯨꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯇꯣꯟꯇꯣꯟ ꯑꯃꯗꯤ ꯇꯣꯝ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕ ꯇꯣꯝꯄꯨꯏꯕꯨ ꯉꯥꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯕ ꯇꯣꯝꯄꯨꯏꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯦꯅ ꯇꯧꯕꯅꯤ ꯑꯩꯁꯤ ꯉꯔꯥꯡ ꯐꯔꯛ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯒꯤꯅꯤ ꯇꯣꯟꯇꯣꯟꯅ ꯀꯔꯤ ꯐꯔꯛ ꯇꯥꯔꯤꯕ ꯅꯪꯗꯤ ꯇꯣꯝꯅ ꯈꯪꯗꯦ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯄꯨꯟꯁꯤꯀꯣ ꯍꯣꯔꯦꯟꯗꯤ ꯊꯣꯏꯕꯤꯗꯣ ꯁꯪꯉꯨꯗꯣꯏꯅꯤ ꯇꯣꯝꯄꯨꯏꯅ ꯍꯣꯏꯁꯦ ꯍꯣꯔꯦꯟꯗꯤ ꯑꯩ ꯁꯣꯏꯔꯔꯣꯏꯒꯦꯕ ꯇꯣꯟꯇꯣꯟꯅ ꯐꯔꯦ ꯍꯣꯔꯦꯟꯗꯤ ꯁꯣꯏꯔꯨꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯑꯣꯟꯊꯣꯛꯄ ꯇꯣꯝꯄꯨꯏꯒꯤ ꯗꯁꯥꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯁꯥꯗꯤ ꯌꯥꯝꯅ ꯏꯪꯈꯤꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯥꯁꯤ ꯅꯤꯡꯊꯝꯆꯜꯂꯛꯏ ꯃꯁꯤꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯨ ꯃꯥꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯇꯣꯝꯄꯨꯏꯅ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯝꯃꯤ ꯉꯁꯤꯅ ꯑꯃꯨꯛ ꯇꯣꯝꯄꯨꯏꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯟꯒꯤ ꯊꯥꯕꯜ ꯅꯨꯃꯤꯠꯅꯤ ꯇꯣꯟꯇꯣꯟꯅ ꯐꯔꯦ ꯉꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯂꯣꯏꯗ꯭ꯔꯤꯕ ꯇꯣꯝꯄꯨꯏꯅ ꯉꯁꯤꯗꯤ ꯆꯠꯅꯤꯍꯦ ꯅꯪꯁꯨ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯅ ꯁꯣꯏꯔꯁꯨ ꯅꯪꯒꯤꯗꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯁꯨ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯕ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯦ ꯅꯨꯃꯤꯗꯥꯡꯗꯣ ꯇꯣꯝꯄꯨꯏ ꯉꯁꯤꯗꯤ ꯂꯤꯡꯖꯦꯟꯈꯣꯏ ꯊꯥꯕꯜꯅꯤ ꯅꯩꯊꯔꯒꯦ ꯀꯦꯕ ꯌꯥꯕ ꯀꯦꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯡꯁꯦꯟ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯦꯕ ꯍꯧꯔꯨꯔꯦ ꯁꯥꯏꯀꯜ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯧꯔꯒ ꯂꯥꯛꯑꯦ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯤꯁꯨ ꯁꯥꯏꯀꯜꯗꯨ ꯌꯥꯗ꯭ꯔꯦ ꯊꯦꯡꯂꯦꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯝꯅ ꯁꯣꯝꯗ ꯊꯥꯕꯜꯒꯤ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯎꯊꯣꯔꯛꯏ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯕꯨ ꯆꯣꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯊꯥꯕꯜ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯣꯡꯕꯤꯌꯨ ꯑꯗꯨꯒ ꯆ꯭ꯋꯤꯡꯒꯝ ꯑꯁꯤ ꯄꯪꯆꯥꯗ ꯆꯥꯕꯤꯒꯅꯨ ꯅꯈꯣꯏꯅ ꯆꯥꯔꯒ ꯂꯪꯊꯣꯔꯛꯄ ꯆ꯭ꯋꯤꯡꯒꯝꯁꯤꯡ ꯑꯗꯨꯅ ꯈꯣꯡꯎꯞꯁꯤꯡꯗ ꯅꯞꯁꯤꯟꯕꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯌꯥꯝꯅ ꯌꯥꯎꯏ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯇꯣꯝꯄꯨꯏ ꯍꯣꯕꯦ ꯆꯠꯂꯛꯏ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯂꯤꯡꯖꯦꯟꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯕꯜ ꯑꯁꯤ ꯆꯣꯡꯕ ꯍꯧꯏ ꯂꯤꯡꯖꯦꯟꯅ ꯈꯨꯠꯀꯥꯁꯤꯗ ꯅꯥꯔꯦꯍꯦ ꯀꯔꯤ ꯈꯨꯆꯣꯡꯅꯣꯗꯨꯕꯣ ꯇꯣꯝꯄꯨꯏꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯆꯣꯡꯉꯣ ꯉꯁꯥꯏ ꯂꯥꯎꯔꯤꯕ ꯑꯗꯨꯝꯅ ꯃꯈꯥ ꯇꯥꯅ ꯂꯥꯎꯔꯛꯏ ꯂꯥꯎꯔꯤꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯗꯨꯀꯥꯟꯗꯒꯤ ꯆ꯭ꯋꯤꯡꯒꯝ ꯂꯩꯕ ꯇꯣꯛꯄꯤꯔꯣ ꯆ꯭ꯋꯤꯡꯒꯝ ꯆꯥꯏꯕꯤꯔꯅꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯔꯒ ꯂꯥꯛꯂꯒ ꯆ꯭ꯋꯤꯡꯒꯝ ꯑꯃꯨꯛ ꯆꯥꯕꯗꯗꯤ ꯊꯥꯕꯜ ꯆꯣꯡꯂꯤꯕꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯣꯝꯄꯨꯏꯁꯨ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯂꯥꯛꯄꯅꯤ ꯃꯥꯅꯁꯨ ꯈꯔ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯁꯤ ꯆ꯭ꯋꯤꯡꯒꯝ ꯁꯥꯏꯕꯅꯤ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯊꯥꯕꯜꯒ ꯆꯣꯡꯂꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯇꯝꯃ ꯂꯥꯛꯈꯤ ꯃꯇꯣꯝꯇ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ ꯑꯊꯦꯡꯕ ꯃꯇꯝꯗꯒ ꯑꯣꯏꯔꯦ ꯃꯍꯥꯛꯁꯦ ꯐꯅ ꯁꯥꯡꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯅꯥꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯁꯥꯗ ꯑꯀꯤꯕꯁꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝ ꯂꯥꯛꯅ ꯆꯠꯅ ꯃꯆꯤꯟꯗꯒꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ
lekai imana basingsi chatmina se haiba amata yadabaneba ton tom ko ju kadai leibno adu ude asumna lakpadai lek mapa asitani kanagumba ama chalibasi mana uri tompoi su phareda matom chatpa talingai sida chatminaraki khaladuna chaksilei thaban phakrabasida mana yengbada irang langma uri tompoina e kinu sibo light thalaga chatpasibu migi de makhada kapnai magina makok tona kaplu chalisibu kadigino uje ka thidib jalasibo tompoi su munna yelaga han chakili uwa khara khara lanna hobum pada de yorko matamadi mangna chalibe iwang wang bodu gima ko ase yamna tangba irang langbado tompoi nu ui madu ubada mana khalam libase lawai tang sida thagi phajarba mangala sine phubada langkaliba oira male haduna mana khali manak chakili aduga kawge haduna tawi kawbudi kawde mangna chaliba sakta madusu tan tharaga tan thelaga chatpagum tori tompuina munna talachi tasili matam sida ta haina tawbagum tori tompui madu tabadagde has masima kholis ai takhle da asi khalaga nixing lupa matamadi mangonda tatana lakna rakibado maduni haduna mana khangle masidagi khangmadadi khanglagi kanano haduna mahaksi phatlawna magi mangta malepsilaga makhwangna melaga o amukta ngai biko kanana nangbu sakka amukta khangjau ke haduna man hairori tompuina adumna kanano haina halakpadagidi ngasai makhidi tanna se ta hana toromado hojikti ta ton kak haina hanjin hairaga makhongdo tan thilaga chakhirami tompui kari nusibo angawbu oirabane masi maming hayu haraga hallaga magi mayasina ta ton kak makhongna thilaga chalisina kayino asumna haraga sakta masida amu yeloba matmadi mamangna chaliba sakta masidi mami sabki tamna tan thinna adum chaki masi ubda tompui se lawai lutun samsaskre manu uribase minati laini haduna khalai hau thaduna lawraga mahakse mayum tamna chen bharle ho ima aibu kanbiu ai sire lai thokle haduna masi lawra sile tompuina sumna lawraga mabu kallo lawbasida ngasai wangba nupara nupira khangdab saktam amkhak chakhibado mahaksu pat kadomdagi no khangde amu tompui ki matungda yamna kana chilatlaga mahaksu hekta kana lawrai tompui da hanjin ta halali ta ton kak haduna hanjin haraga tanarakpadadi tompui se hekta mabu hatkadore haduna mahakse law khong chen hori thabalgi mi loina chana khibanina mafam masida kana su leibrate lamhangnaga oire thongal hek yobudadi tompui su mangonda kaisum taraktabsida wakhal makhalai chelambado chap lebe masinda solai hojikitabu kainone kana chenmagi wanaga wabane asumna haiduna magi maithongase tamna onthorokka matamadi mana inak nakna iwang wangmadasu leplaga machu selakpagi ware habagum lerame matawasi ubadadi mahakse amake hena kibana kaino matoki mayumdadi yawrage hadu chislei magi yumgi thongsu halaga lerame yama thona chongchilei aduga imunga thong silunsilaga shiramnida hojikitabu kainone mana haridubo ta ton kak kari lonu sibo kanaduna mana harisibo kanade chausi yama lamle ai sakare charage aduga tummage amuktu udaba kaina torisibo kibi yamne hemedagi asunna paksona soli mataw asumna khara haramlaga mahakse chak chage hadana amukasu chak thiba changi mahangna chak chagena chak thiraga hupke toba matam asidani maning tholomdagi su ta hadana kori tompui su yum yorobanina kibadi khara phare mahaksu sauningbai kariyoi to hadun lakne asumna haduna cha ache chai chak tokle khur hamge haduna hek tobaga amukasu maning thongdagi tok haduna amuk tori hanamuksu tompui toe asi haraga mahakse chak adu charambagi khulasi hamdoe aduga phamong chalai tumge haduna hek tobaga magi kage thona adomdagi tum hadun tore tompui su hekta khume hoi tumi haduna hai ki bidladana madi nokning boy karioi lakna phawai
ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅ ꯇꯥꯟ ꯆꯥꯅ ꯃꯥꯅ ꯈꯨꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯇꯣꯝꯄꯨꯏꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯇꯥ ꯇꯣꯛꯂꯝꯗꯥꯏꯗꯅ ꯇꯣꯛ ꯇꯨꯝꯂꯝꯗꯥꯏꯗ ꯇꯨꯝꯁꯤ ꯑꯗꯨꯝ ꯇꯥꯟ ꯆꯥꯅ ꯇꯧꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯄꯨꯏ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯤ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯃꯍꯥꯛꯁꯦ ꯌꯨ ꯈꯔ ꯊꯛꯏ꯫ ꯇꯣꯟꯇꯣꯟꯅ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗ, ꯅꯠꯇꯦ ꯇꯝꯅꯕꯗꯕꯨ ꯇꯥ ꯇꯣ ꯀꯣꯛ ꯀꯥ ꯑꯁ ꯀꯔꯤ ꯍꯟ ꯇꯝꯅꯕꯅꯣ ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯁꯨꯝꯅ ꯇꯝꯅꯕꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯏꯇꯥꯎ ꯇꯣꯝ ꯅꯪꯕꯨ ꯇꯥꯈ꯭ꯔꯕꯅꯦ? ꯇꯣꯝꯁꯨ ꯌꯨ ꯈꯔ ꯉꯥꯎꯕꯅꯤꯅ ꯇꯥꯗꯦ ꯌꯥꯔꯦ ꯏꯇꯥꯎ ꯈꯥꯏꯔꯅꯨ, ꯆꯠꯈꯤꯕꯗꯤ 2-3ꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯥꯎꯔꯤꯕꯅ ꯌꯧꯏ꯫ ꯇꯣꯝꯄꯨꯏꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯁꯨ ꯇꯣꯟꯇꯣꯟꯒ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯒꯅꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟꯁꯦ ꯑꯩꯈꯣꯏꯗ ꯇꯨꯝꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯣꯟꯇꯣꯟꯒ ꯇꯣꯝꯒꯁꯨ ꯌꯥꯏ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦꯅꯦ, ꯐꯅꯌꯥꯝ ꯊꯦꯡꯂ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯒꯦ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯄꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ ꯇꯣꯝꯄꯨꯏꯁꯨ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯍꯣꯏ ꯇꯨꯝꯈ꯭ꯔꯕ ꯌꯦꯡꯂꯒ ꯆꯠꯂꯛꯏ꯫ ꯁꯅꯥꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯄꯨꯏꯅ ꯉꯥꯏꯈꯣ, ꯅꯈꯣꯏ ꯆꯥꯔꯝꯃꯣ, ꯑꯩ ꯐꯗꯤ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯇꯣꯟꯇꯣꯟꯒ ꯇꯣꯝꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕꯗꯗꯤ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦ꯫ ꯇꯣꯝꯄꯨꯏ ꯐꯗꯤ ꯂꯧꯔꯒ ꯆꯠꯂꯛꯏ꯫ ꯃꯥꯅ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯕꯒ ꯇꯥ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯇꯣꯝꯄꯨꯏꯅ ꯇꯧꯔꯦ ꯇꯨ ꯅꯕꯥꯅꯤ ꯇꯥꯕ꯭ꯔꯥ? ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯅꯤꯗꯣ ꯇꯥꯍꯧꯗꯕꯅꯤꯅ ꯑꯁ ꯈꯥꯏꯔꯅꯣꯕ, ꯆꯥꯛꯇꯨ ꯆꯥꯎ, ꯇꯥꯍꯧꯗꯦ ꯑꯗꯨꯅ ꯍꯥꯏ꯫ ꯇꯣꯝꯄꯨꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯥꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫ ꯆꯥꯛ ꯇꯣꯛꯄꯩ ꯃꯇꯝ ꯑꯁꯤꯗ ꯇꯣꯟꯇꯣꯟ ꯍꯥꯟꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯣꯝꯒ ꯇꯣꯝꯄꯨꯏꯒ ꯆꯥꯔꯤ꯫ ꯇꯣꯝꯄꯨꯏꯁꯨ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯒꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯇꯣꯝꯄꯨꯏꯅ ꯇꯥꯍꯧꯕ꯭ꯔꯥ ꯇꯣꯝ, ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯕ꯭ꯔꯥ? ꯍꯟꯗꯛꯃꯛꯇꯤ ꯇꯣꯝꯁꯨ ꯇꯥꯍꯧꯔꯦ꯫ ꯃꯥꯁꯨ ꯊꯥꯖꯔꯝꯗꯕꯗꯣ ꯍꯣꯏꯅꯦ ꯇꯣꯛ ꯍꯥꯏꯅꯦ꯫ ꯇꯣꯟꯇꯣꯟꯗꯤ ꯇꯥꯍꯧꯗꯕꯅꯤꯅ ꯑꯣ ꯌꯥꯔꯦ ꯅꯪꯁꯨ ꯑꯃꯨꯛ ꯈꯥꯏꯕ ꯌꯥꯎꯔꯕ꯭ꯔꯥ? ꯇꯣꯝꯅ ꯈꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ꯫ ꯇꯣꯝꯄꯨꯏꯅ ꯌꯦꯡꯂꯨꯁꯤꯔꯥ? ꯇꯣꯝꯅ ꯌꯥꯔꯦ ꯌꯦꯡꯉꯨꯅꯨ, ꯑꯃꯨꯛ ꯃꯃꯤꯠꯀ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯨꯠꯀ ꯏꯁꯥꯡ ꯁꯥꯡꯕ ꯑꯣꯏꯔꯝꯃꯗꯤ ꯑꯁ ꯈꯧꯔꯤꯁꯤꯗꯒ ꯃꯦꯜꯂꯛꯑꯗꯤ ꯇꯣꯛꯂꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯨꯝꯕꯒꯤ ꯆꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯝꯒꯦꯅ ꯇꯧꯕꯒꯗꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗꯒꯤ ꯇꯨꯝ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯊꯥꯖꯔꯝꯗꯕꯁꯨ ꯂꯣꯏꯅ ꯊꯥꯖꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯟꯇꯣꯟꯁꯨ ꯍꯟꯗꯛꯃꯛꯇꯤ ꯀꯤꯔꯛꯂꯦ꯫ ꯇꯣꯟꯇꯣꯟꯅ ꯀꯩꯅꯣ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ? ꯑꯩꯁꯨ ꯇꯥꯍꯧꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ, ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯂꯩꯔꯦ, ꯑꯁꯤꯗ ꯂꯩꯔꯦ꯫ ꯇꯣꯝꯅ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯂꯒ ꯌꯦꯡꯁꯤꯔꯥ? ꯇꯣꯝꯄꯨꯏꯗꯤ ꯇꯣꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯀꯤꯕꯗꯤ ꯊꯣꯏꯅ ꯀꯤꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯣꯝꯁꯨ ꯇꯣꯟꯇꯣꯟꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯃꯄꯥꯟꯁꯤꯗ ꯂꯩꯕ ꯎꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯣꯟꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯇꯧꯕꯒ ꯇꯣꯝꯒ ꯇꯣꯝꯄꯨꯏꯒꯅ ꯈꯥꯝꯃꯤ꯫ ꯇꯣꯝꯄꯨꯏꯅ ꯉꯥꯏꯈꯣ ꯆꯠꯈꯤꯅꯣ, ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯈꯤꯁꯤꯗꯅ꯫ ꯇꯣꯝꯅ ꯍꯣꯏ, ꯑꯗꯨ ꯉꯔꯥꯡꯒꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯃꯨꯛꯇꯗꯤ ꯈꯪꯁꯤꯗꯅ꯫ ꯇꯣꯟꯇꯣꯟꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯇꯣꯝꯄꯨꯏꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯁꯤꯔꯥ? ꯇꯣꯝꯅ ꯌꯦꯡꯈꯤꯔꯣꯏꯁꯦ, ꯑꯃꯨꯛ ꯃꯥꯏꯕ ꯌꯦꯡꯉꯦꯅ ꯅꯨꯃꯤꯗꯥꯡꯗ ꯈꯧꯔꯤꯒ ꯃꯦꯜꯂꯛꯑꯗꯤ꯫ ꯇꯣꯝꯄꯨꯏꯅ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯇꯣꯝꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯤꯗꯅ, ꯑꯗꯨꯗ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯨ ꯐꯥꯔꯁꯤ꯫ ꯇꯣꯝꯄꯨꯏꯗꯤ ꯂꯥꯏꯅ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ, ꯃꯥꯡꯕ ꯍꯩꯕꯅꯤ꯫ ꯇꯣꯟꯇꯣꯟ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯗꯤꯅ ꯀꯔꯤꯃꯇ ꯇꯧꯅꯤꯡꯗꯦ, ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯇꯣꯝꯄꯨꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯉꯥꯏꯈꯣ, ꯂꯥꯏꯗꯤ ꯆꯅꯝ ꯃꯅꯝ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ, ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯥꯔꯒ ꯐꯥꯁꯤꯔꯥ? ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯃꯥꯗ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯍꯜꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯦ, ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯗ ꯇꯨꯝꯅꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯅꯝ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯁꯥꯔꯒ ꯂꯩ꯫ ꯇꯥꯂꯛ ꯑꯁꯤꯗꯗꯤ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦ꯫ ꯇꯣꯝꯄꯨꯏꯅ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯝꯅ ꯃꯈꯣꯏꯗꯤ ꯂꯥꯏꯅꯤꯅ ꯂꯣꯏꯅ ꯇꯥꯔꯝꯅꯤ, ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯉꯥꯡꯅꯔꯤꯕ ꯀꯌꯥꯁꯦ꯫ ꯇꯣꯟꯇꯣꯟ ꯑꯃ ꯈꯨꯝꯃꯤ ꯆꯨꯝꯃꯤꯅꯦ, ꯇꯥꯔꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯁꯤꯗ
ꯐꯝꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯄꯣꯟꯇꯦꯗ ꯇꯣꯝꯄꯨꯏꯅ ꯑꯁ ꯇꯥꯟ ꯀꯥꯏꯍꯦ ꯅꯪ ꯀꯔꯤꯅꯣ ꯇꯧꯔꯛꯀꯅꯣ ꯀꯤꯔꯤꯉꯩꯁꯤꯗ ꯇꯨꯡꯗꯒ ꯂꯩꯔꯝꯃꯗꯤ ꯌꯦꯡꯉꯨꯅꯦ ꯇꯣꯝꯅ ꯆꯥꯛꯁꯦ ꯈꯔ ꯑꯃꯨꯛ ꯆꯥꯁꯤꯔꯥ ꯑꯩꯗꯤ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯦ ꯀꯩꯁꯨꯝ ꯇꯧꯔꯛꯇꯕꯁꯤꯗ ꯑꯍꯨꯝ ꯑꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯏꯅꯛ ꯅꯛꯅ ꯉꯁꯤꯗꯤ ꯇꯥ ꯇꯥ ꯍꯥꯗꯨꯅ ꯇꯧꯔꯛꯏ ꯑꯍꯨꯝ ꯑꯁꯤ ꯀꯣꯏꯔꯦꯜꯂꯔꯒ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯕ ꯏꯋꯥꯡ ꯋꯥꯡꯕ ꯑꯃꯈꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯨꯝ ꯑꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯦꯛꯇ ꯆꯦꯜꯂꯤ ꯃꯈꯣꯏ ꯆꯦꯟꯅꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯕ ꯏꯔꯪ ꯂꯪꯕ ꯑꯋꯥꯡꯕ ꯑꯗꯨꯁꯨ ꯈꯪꯕ ꯃꯥꯜꯂꯤ ꯃꯥꯁꯨ ꯆꯦꯟꯕꯗꯨ ꯌꯥꯎꯔꯦ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯩ ꯂꯝꯄꯥꯛ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯜꯂꯤ ꯂꯝꯄꯥꯛ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯦꯞꯄꯒ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣ ꯇꯣꯝꯅ ꯈꯪꯗꯦ ꯀꯩꯅꯣ ꯇꯣꯝꯄꯨꯏꯅ ꯃꯥꯅꯦ ꯃꯥꯅꯦ ꯂꯥꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯨ ꯕꯨꯠꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯏꯗ ꯂꯥꯏꯅꯤꯀꯣ ꯇꯣꯟꯇꯣꯟꯅ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯔꯛꯄ ꯂꯥꯏꯅꯕꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ꯭ꯔꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯀꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯥꯏꯅꯕꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯅꯕ꯭ꯔꯥ ꯍꯥꯗꯨꯅ ꯉꯥꯡꯅꯕ ꯍꯪꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯑꯁ ꯅꯣꯏꯁꯨ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯑꯩꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯅ ꯈꯤꯇ ꯆꯥꯒꯦ ꯂꯥꯛꯄꯅꯤ ꯑꯍꯨꯝ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯗꯨꯅ ꯉꯛ ꯑꯁꯤ ꯂꯩꯔ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯉꯁꯥꯏ ꯏꯋꯥꯡ ꯋꯥꯡꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯒꯦ ꯇꯧꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯏꯋꯥꯡ ꯋꯥꯡꯕ ꯑꯗꯨꯅ ꯊꯠꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯇꯣꯟꯇꯣꯟꯗꯤ ꯈꯔ ꯀꯤꯒꯟꯕꯤꯅꯤꯅ ꯀꯞꯂꯒ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯍꯧꯕꯅꯤ ꯇꯣꯝꯁꯨ ꯀꯞꯂꯒ ꯑꯩ ꯌꯥꯎꯗꯦ ꯃꯥꯅꯅꯦ ꯍꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯄꯨꯏꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯅꯠꯇꯦ ꯑꯩꯕꯨꯁꯨ ꯀꯟꯕꯤꯌꯨ ꯍꯥꯗꯨꯅ ꯀꯞꯂꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯁꯤ ꯆꯦꯟꯒꯦ ꯇꯧꯏ ꯍꯟꯗꯛꯃꯛꯇꯤ ꯏꯋꯥꯡ ꯋꯥꯡꯕꯗꯣ ꯃꯈꯣꯏ ꯀꯤꯗꯅꯕ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯩ ꯅꯈꯣꯏ ꯑꯍꯨꯝꯗ ꯀꯩꯁꯨꯝ ꯇꯧꯔꯛꯏ ꯐꯝꯃꯣ ꯑꯩ ꯅꯣꯏ ꯃꯔꯛꯇ ꯃꯇꯝ ꯈꯔꯗꯪ ꯂꯩꯖꯒꯦ ꯑꯍꯨꯝꯕꯗꯣ ꯃꯈꯣꯏꯗ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗꯗꯤ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗꯗꯤ ꯑꯀꯤꯕꯁꯨ ꯈꯔꯗꯤ ꯐꯩ ꯇꯣꯝꯄꯨꯏꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ ꯅꯪꯉꯣꯟꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯃꯤꯡ ꯇꯥ ꯇꯣꯟꯀꯛ ꯀꯧꯏ ꯅꯈꯣꯏꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯦ ꯇꯣꯝꯄꯨꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯂꯩꯍꯟꯁꯦ ꯍꯥꯏꯔꯣ ꯇꯣꯟꯇꯣꯟꯅ ꯉꯝꯃꯔꯣꯏ ꯃꯤꯅꯤ ꯂꯥꯏꯅꯁꯨ ꯈꯪꯗꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦꯅ ꯇꯧꯔꯤꯔꯝꯅꯤ ꯇꯣꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯣꯡꯃꯒꯤ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯔꯝꯅꯤ ꯇꯣꯝꯄꯨꯏꯅ ꯃꯥꯏ ꯃꯃꯤꯡꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯍꯦꯛ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯇꯥ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯃꯉꯣꯟꯗ ꯂꯛꯅꯩ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯃꯥꯏ ꯃꯃꯤꯡꯁꯤ ꯑꯣꯏꯔꯦ ꯍꯥꯗꯨꯅ ꯈꯜꯂꯛꯄꯗꯒꯤꯗꯤ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯥꯏ ꯃꯃꯤꯡꯁꯤꯕꯨ ꯇꯥ ꯇꯣꯟꯀꯛ ꯑꯁꯨꯝꯅ ꯀꯧꯅꯕ꯭ꯔꯥꯅꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯨꯗꯒꯤ ꯈꯟꯊꯍꯧꯗꯅ ꯊꯣꯛꯂꯛꯏ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯏꯋꯥꯡ ꯋꯥꯡꯕ ꯁꯛꯇꯝ ꯑꯁꯤ ꯁꯨꯠ ꯀꯞꯊꯣꯔꯛꯏ ꯑꯍꯨꯝ ꯑꯗꯣ ꯀꯤꯅ ꯀꯩꯗꯧꯔꯒꯦ ꯂꯥꯏꯅꯕꯨ ꯀꯞꯄ꯭ꯔꯥꯅꯦ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯝꯃꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯐꯝ ꯁꯤꯔꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯅꯣꯛꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯍꯤꯡ ꯃꯤꯒꯨꯝ ꯀꯞꯂꯛꯏ ꯇꯣꯟꯇꯣꯟ ꯇꯣꯝꯄꯨꯏ ꯇꯣꯝ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯆꯪꯁꯤꯜꯂꯒ ꯅꯠꯇꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯣ ꯅꯣꯔꯣꯏꯕ ꯑꯩꯈꯣꯏ ꯅꯣꯔꯣꯏꯕ ꯑꯁꯨꯝꯅ ꯊꯦꯝꯕꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯂꯥꯛꯂꯦ ꯑꯍꯨꯝꯗꯨꯗꯤ ꯀꯤꯔꯤꯕꯅꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯆꯦꯜꯂꯁꯨ ꯍꯤꯡꯉꯔꯣꯏ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯍꯜꯂꯛꯏ ꯀꯤꯅ ꯃꯈꯣꯏꯁꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯔꯛꯂꯦ ꯇꯣꯝꯄꯨꯏꯅ ꯇꯥ ꯇꯣꯟꯀꯛ ꯅꯪ ꯁꯤꯗ ꯂꯩꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯇꯨꯝꯒꯦꯕ ꯅꯪꯗꯤ ꯂꯥꯏꯅꯤꯅ ꯀꯤꯔꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤꯅ ꯌꯥꯝꯅ ꯀꯤꯌꯦꯕ ꯇꯣꯟꯇꯣꯟꯅ ꯑꯗꯨꯅꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯇꯥ ꯇꯣꯟꯀꯛ ꯀꯣ ꯇꯣꯝꯅ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣꯏꯕ ꯃꯥꯅ ꯈꯔ ꯐꯤꯡꯅ ꯍꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯃꯈꯣꯏꯁꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥ ꯇꯣꯟꯀꯛꯁꯨ ꯃꯪꯒꯣꯟ ꯃꯆꯤ ꯑꯁꯤꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯨꯝ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯑꯍꯨꯝ ꯑꯗꯣ
ꯀꯤꯕꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯀꯣꯟꯅ ꯊꯦꯡꯂꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯇꯨꯝꯊꯈꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗꯅꯤ ꯃꯈꯣꯏꯒꯤ ꯃꯪꯗ ꯇꯥꯇꯣꯟꯀꯥ ꯂꯥꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯣꯡ ꯉꯥꯜꯂꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏ ꯑꯍꯨꯝ ꯂꯝꯄꯥꯛꯇ ꯂꯥꯛꯑꯣ ꯁꯣꯏꯕ ꯌꯥꯗꯦ ꯁꯣꯏꯔꯕꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯇꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯍꯨꯝ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯪꯗꯣ ꯑꯃꯅ ꯑꯃꯗ ꯇꯝꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯆꯞ ꯃꯥꯟꯅꯅ ꯀꯧꯔꯤꯁꯤꯕꯣ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯅꯦ ꯇꯣꯟꯇꯣꯟꯅ ꯈꯨꯝꯃꯤ ꯃꯥꯟꯗꯦ ꯃꯥꯒꯤꯁꯦ ꯀꯩꯅꯣꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯇꯣꯝꯄꯨꯏꯅ ꯀꯔꯤ ꯀꯔꯝꯕ ꯂꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯃꯤꯡꯅꯦꯅ ꯈꯨꯗꯨꯛ ꯈꯨꯗꯥ ꯍꯦꯛ ꯂꯥꯎꯔꯗꯅ ꯇꯣꯝꯅ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯇꯣꯟꯇꯣꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯍꯥꯠꯄ ꯂꯥꯛꯑꯗꯤ ꯀꯝꯗꯧꯕ ꯇꯣꯝꯅ ꯍꯥꯠꯇꯧꯗꯤ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯇꯣꯝꯄꯨꯏꯅ ꯆꯠꯂꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁ꯭ꯀꯨꯜ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯃꯁꯤ ꯅꯥꯈꯩ ꯑꯃꯗꯤ ꯁꯦꯡꯗꯣꯛꯅꯕꯅ ꯐꯕꯅꯦ ꯑꯍꯨꯝꯗꯁꯨ ꯃꯌꯨꯝ ꯍꯟꯗ꯭ꯔꯦ ꯀꯨꯏꯔꯕꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏꯁꯦ ꯋꯥ ꯂꯦꯞꯅꯔꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨ ꯊꯛꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯂꯝꯄꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯏꯅꯔꯦ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯛꯑꯦ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ ꯇꯥꯇꯣꯟ ꯀꯛꯇꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯇꯣꯝꯄꯨꯏ ꯑꯩ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯍꯥꯟ ꯃꯈꯩ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯝꯅ ꯌꯦꯛꯈ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯇꯣꯝꯄꯨꯏ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯉꯤ ꯇꯣꯝꯄꯨꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯇꯣꯟ ꯀꯛꯅ ꯑꯩꯁꯦ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯃꯅꯤ ꯇꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯂꯋꯥꯏꯁꯦ ꯇꯥꯡꯗ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯝꯅ ꯉꯟꯅ ꯂꯋꯥꯏ ꯇꯥꯡꯕ ꯑꯣꯏꯈꯤꯕꯅ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯗ꯭ꯔꯕ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯁꯦ ꯂꯋꯥꯏ ꯇꯥꯡꯉꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯕꯤꯕ ꯃꯤꯡꯁꯨ ꯃꯤꯅ ꯀꯧꯅꯗꯕ ꯃꯤꯡ ꯑꯃ ꯀꯧꯔꯨꯕ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯄꯦꯟꯗꯕꯗꯒꯤ ꯏꯁꯥ ꯏꯇꯣꯝꯇ ꯍꯨ ꯊꯠꯂꯒ ꯁꯤꯖꯈꯤꯕꯅꯤ ꯄꯦꯟꯗꯕ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅꯤ ꯑꯩꯁꯦ ꯇꯣꯝꯄꯨꯏꯅ ꯀꯔꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯏꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯦ ꯑꯩꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯁꯛ ꯑꯍꯨꯝꯒ ꯅꯍꯥꯛꯀ ꯅꯣꯡꯃ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯥꯞꯁꯤꯡꯗꯣ ꯂꯣꯏꯅ ꯀꯣꯛꯄꯤꯒꯦ ꯍꯥꯏ ꯇꯥꯇꯣꯟꯅ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯀꯧꯏ ꯃꯄꯨ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯍꯨꯝ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯏꯅ ꯊꯤꯕ ꯍꯧꯔꯛꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯣꯡꯃ ꯇꯣꯝꯄꯨꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯎꯈꯤ ꯑꯩꯅ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯂꯛꯅꯈꯤ ꯃꯥꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯕꯗꯒꯤꯗꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯩ ꯑꯩꯅ ꯅꯨꯡꯊꯤ ꯅꯣꯡꯃ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯄꯗ ꯇꯣꯝꯄꯨꯏꯕꯨ ꯊꯦꯡꯅꯔꯗꯤ ꯂꯛꯅꯩ ꯅꯣꯡꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩ ꯇꯥ ꯇꯣ ꯀꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯤꯁꯨ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯩ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯨꯡ ꯀꯨꯏꯅ ꯏꯟꯈꯤꯕꯅꯤ ꯇꯟꯖꯥ ꯑꯃ ꯉꯥꯏꯈꯤꯕꯅꯤ ꯇꯣꯝꯅ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯑꯝꯇ ꯆꯥꯃꯤꯟꯅꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯂꯥꯏꯅ ꯂꯧꯕ ꯂꯥꯛꯏꯅꯣ ꯉꯔꯥꯡꯒꯤ ꯃꯇꯝꯗꯣ ꯑꯩ ꯅꯈꯣꯏ ꯃꯔꯛꯇ ꯐꯝꯂꯒ ꯆꯥꯕꯅꯤ ꯇꯣꯟꯇꯣꯟꯅ ꯂꯥꯏꯒ ꯃꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯑꯗꯨꯁꯨ ꯑꯩꯁꯨ ꯌꯥꯎꯔꯕ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯔꯛꯏ ꯁꯛꯇꯝ ꯑꯗꯨꯅ ꯁꯤꯔꯣꯏꯌꯦ ꯅꯣꯏꯗꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯅꯣꯡꯊꯤ ꯅꯣꯡꯃ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯂꯥꯞꯅ ꯄꯥꯏꯈꯠꯈꯤ ꯑꯍꯨꯝꯗꯨꯁꯨ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯉꯛꯁꯨ ꯉꯛꯅ ꯀꯤꯁꯨ ꯀꯤꯅ ꯌꯦꯡꯍꯧꯔꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯇꯣꯝꯄꯨꯏꯗꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯕ ꯍꯧꯔꯛꯏ ꯃꯥꯗꯤ ꯇꯥꯇꯣꯟ ꯀꯛꯀꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯥ ꯑꯃꯨꯛꯅ ꯇꯣꯟ ꯀꯛ ꯍꯥꯏꯗꯨꯅ ꯂꯛꯅꯈꯤꯕ ꯃꯥꯅꯁꯨ ꯈꯨꯝꯈꯤꯕ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯃꯃꯥꯟꯅꯕ ꯇꯣꯝꯄꯨꯏꯒꯤꯗ ꯇꯨꯝꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒꯗꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯨꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦ ꯀꯔꯤꯒꯤꯗꯃꯛ ꯐꯥꯎꯔꯤꯕ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯇꯥ ꯇꯣꯂꯝꯗꯥꯏꯗꯅ ꯇꯣꯛ ꯑꯗꯨꯒ ꯇꯨꯝꯂꯝꯗꯥꯏꯗꯅ ꯇꯨꯝ ꯀꯥ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ
ꯀꯔꯤꯃꯇ ꯆꯦꯛꯃꯣꯛ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯔꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯉꯁꯤꯗꯤ ꯀꯔꯤꯃꯇ ꯇꯥꯈꯤꯗꯕ ꯏꯆꯤꯛ ꯆꯤꯛꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯇꯣꯝꯄꯨꯏ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯏꯕꯤꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯁꯦꯝ ꯁꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯏꯕꯤꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯄꯥꯖꯔꯤꯕ ꯗꯥꯟ ꯈꯨꯃꯟ ꯑꯩꯍꯥꯛꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫